Sinduna ikai menjadi yang si ahlan singdana maya apa yang jaga si welcome address bahwa LYO ki welcome suki address program ki pamlamlang election diriba organization ki masih damak khanbi duna amadi koi ki Thouram ni khanbi duna diriba alaman lai guru Lising kun mathoi limit asimaktada Alhaj Abdul Nasir public ground asida one day citizen interaction meet come gift presentation ceremony asi 30 Lilong Assembly constituency asida kendra si e hanagi ahalman singna thambiramba ijat adu mamangi by election da thambiramba ijat adu Mangkiba adu kannabagi damakta teamda Lilong Youth Organisation na Lilong kendra sida lairiba mel nupa batar singi tagi oiba apunba unity adu udminnanabagi e wakhallonda punjabani amadi senior citizen singbu ikai khumnaba utpo oina asamba khudol poda se pibagi thauram asi pangthoksabani amadi lakaduriba 39 suba manipuri legislative assembly election sida su kendra sida pokpa kendra sida sauba Hana ipai pusing thambiramba ijat adu kannaba hotnaminaba dai khoi khudingmak unity ona changsimnaminasi habigi wakhalonda ngasigi Long kendra ka sing bamiot 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 Razagi kathopalam bamiot Razagi kathopalam bamiot Razagi kathopalam bamiot Razagi unsilaga FPR pandemiot Razagi unsilaga FPR pandemiot Ngangkoi ilawa nolung anggar cari